ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯂꯥꯏꯖꯁꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩ ꯍꯥꯏꯒꯦꯅꯣ ꯗꯥ ꯂꯝꯖꯤꯡꯕ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯊꯟꯇ ꯊꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯂꯥꯏꯖꯗꯨ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯄꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤ ꯌꯥꯝ ꯐꯅꯗ꯭ꯔꯕꯅꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯪꯂꯒꯦ. ꯗꯥ ꯂꯝꯖꯤꯡꯕ, ꯑꯩꯗꯤ ꯋꯥ ꯑꯔꯨꯕꯒ ꯍꯥꯏꯗꯧ ꯃꯥꯜꯂꯨꯔꯦ. ꯂꯝꯖꯤꯡꯕꯗꯣ ꯏꯀꯥꯏꯅ ꯃꯈꯨꯠꯇꯨ ꯂꯨꯈꯝꯗ ꯅꯥꯜꯂꯒ, ꯏꯁꯤꯡꯗꯣ ꯕꯥꯇꯤꯜ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯄꯨꯕꯤꯔꯁꯨ ꯌꯥꯕꯅꯤ. ꯌꯥꯅꯤꯗ, ꯆꯪꯉꯣ ꯆꯪꯉꯣ. ꯂꯥꯏꯖꯗ ꯃꯣꯡꯉꯥꯗ ꯆꯪꯁꯤꯟꯈꯤ. ꯂꯝꯖꯤꯡꯕꯗꯣ ꯂꯥꯏꯖꯅ ꯑꯃꯨꯛꯇꯪ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ. ꯏꯃꯨꯡ ꯌꯧꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯗꯤ. ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯐꯦꯠꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦꯅꯦ. ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤꯁꯦ ꯃꯥꯗꯤ ꯈꯖꯤꯛꯇ ꯈꯪꯗꯦꯕꯁꯦ. ꯂꯥꯏꯖꯁꯨ ꯆꯥꯛꯁꯪꯗ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯝꯕꯒ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯉꯁꯤꯒꯤ ꯗꯥ ꯂꯝꯖꯤꯡꯕꯁꯤꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯅꯤ, ꯗꯨꯛ ꯊꯥꯗꯣꯛꯂꯨꯈꯤꯒꯦ. ꯂꯩꯁꯦꯝꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯔꯛꯄꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇꯦ, ꯔꯟꯕꯤꯔ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ. ꯒꯦꯠꯇꯣ ꯀꯥꯟꯁꯤꯟꯕꯒ ꯗꯨꯛ ꯃꯅꯝꯗꯣ ꯃꯅꯥꯇꯣꯟꯗꯨꯗ ꯈꯪꯐꯨ ꯐꯨꯖꯜꯂꯛꯄꯗꯧꯅ ꯇꯧꯏ. ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯟꯖꯨꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯗꯥ ꯇꯥꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯕꯨ ꯆꯪꯉꯔꯣꯏꯁꯤꯔꯅꯦ? ꯗꯥ ꯂꯩꯁꯦꯝꯕ! ꯈꯟꯖꯥꯟꯅꯔꯤꯉꯩ ꯑꯟꯖꯨꯅ ꯀꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ. ꯂꯩꯁꯦꯝꯕꯗꯣ ꯏꯈꯪ ꯈꯪꯅ, ꯍꯥꯎ, ꯀꯩꯒꯤꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯆꯪꯂꯛꯑꯣ, ꯌꯥꯝꯕꯨꯡꯁꯨ ꯂꯩꯌꯦ. ꯂꯩꯁꯦꯝꯕꯗꯣ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ. ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤꯅꯤꯅꯦ. ꯏꯁ, ꯀꯣꯛ ꯆꯪꯂꯛꯑꯁꯨ ꯌꯥꯕꯗꯨꯕꯨ. ꯀꯥꯗ ꯐꯝꯂꯝꯃꯣ, ꯑꯩ ꯌꯥꯝꯕꯨꯡ ꯀꯧꯊꯣꯛꯄꯤꯔꯛꯀꯦ. ꯑꯟꯖꯨꯗꯨ ꯇꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯦꯝꯕꯗꯣ. ꯃꯃꯥꯡꯒꯤ ꯀꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯔꯟꯕꯤꯔꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯅꯨꯄꯥ, ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯂꯩꯅꯦ. ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯀꯣꯏꯊꯣꯛꯔꯛꯎꯗꯅ. ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ. ꯏꯟꯖꯥꯡ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯌꯥꯔꯣꯏ. ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯔꯛꯄꯅꯤ. ꯃꯊꯥ ꯁꯥꯃꯟꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ. ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ. ꯔꯟꯕꯤꯔꯗꯤ ꯐꯥꯒꯤ ꯇꯧꯔꯒ ꯄꯦꯟꯖꯕ ꯃꯤꯅꯤ. ꯂꯩꯁꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯐꯥꯒꯤ ꯇꯧꯒꯜꯂꯤ. ꯀꯥꯔꯟ ꯉꯥꯡꯂꯒ ꯅꯣꯛꯂꯒꯗ ꯂꯩꯖꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯟꯕꯤꯔꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯗꯣ? ꯍꯥꯏꯅ ꯅꯪꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯅꯤꯅ ꯈꯔ ꯐꯔꯝꯒꯅꯤ. ꯑꯩꯗꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤꯗꯣ. ꯅꯪ ꯑꯣꯖꯥꯒꯤ ꯑꯃ ꯊꯥꯖꯤꯟꯈꯤꯕꯗꯨꯗꯤ? ꯄꯩꯁꯥ ꯅꯝꯗꯕꯅꯤꯅ ꯌꯥꯗ꯭ꯔꯦꯗ. ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯂꯩꯔꯛꯏꯕꯁꯦ. ꯏꯃꯥ ꯏꯄꯥꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ. ꯑꯩ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯖꯩ. ꯂꯥꯏꯔꯤꯛꯁꯦ ꯇꯝꯂꯝꯗꯕꯅ ꯐꯕꯖꯥꯠꯅꯤ. ꯂꯩꯁꯦꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯔꯟꯕꯤꯔꯗꯣ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ. ꯌꯥꯔꯦ ꯅꯪꯁꯨ. ꯑꯩꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯝꯗꯧꯕ ꯃꯤ ꯃꯥꯜꯂꯨꯗ꯭ꯔꯕꯣ? ꯂꯨꯍꯣꯡꯈꯤꯕꯒꯤ ꯄꯩꯁꯥ ꯄꯨꯊꯕꯗꯣ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯇꯦꯁ ꯀꯤꯠ ꯂꯩꯕꯗꯒꯤ ꯍꯧꯔꯦ ꯄꯩꯁా ꯆꯪꯕ. ꯐꯪꯂꯤꯕ ꯇꯣꯂꯣꯞꯁꯤꯒ ꯃꯦꯟꯕ ꯀꯣꯟꯅꯕ ꯅꯠꯇꯦꯗ. ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯌꯦꯡꯈꯤꯁꯤ. ꯇꯧꯕ ꯌꯥꯕ ꯌꯦꯡꯂꯛꯏꯁꯦ ꯀꯨꯏꯔꯦꯗ. ꯅꯪꯒꯤꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯪꯂꯤꯗꯅ. ꯑꯩꯒꯤꯗꯤ ꯖꯦꯔꯣꯅꯤ. ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯈꯔ ꯇꯧꯕꯁꯤꯅ ꯀꯩꯗꯧꯅꯤ? ꯊꯥ 3 ꯍꯦꯜꯂꯦ ꯄꯩꯁా ꯄꯤꯗꯕ. ꯃꯣꯏꯁꯨ ꯍꯦꯟꯃꯜꯂꯦ ꯑꯗꯨꯗꯤ. ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅꯗꯦꯗ. ꯇꯣꯛꯊꯣꯛꯁꯤꯔ ꯈꯜꯂꯤꯅꯤ. ꯇꯣꯛꯊꯣꯛꯎ, ꯋꯥꯅꯕꯅꯤ. ꯑꯩ ꯉꯁꯤꯁꯦ ꯕꯦꯡꯀꯤ ꯊꯕꯛ ꯑꯃ ꯌꯦꯡꯂꯨꯕꯅꯤ. ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯕꯦꯡꯀꯤꯗꯨꯐꯥꯎ ꯄꯩꯁꯥ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤ ꯀꯧꯔꯗꯤ ꯅꯪ ꯑꯝꯇ ꯁꯤꯟꯕꯤꯔꯛꯎ. ꯊꯥ ꯑꯃꯗ 5,000-6,000 ꯐꯪꯕ ꯊꯕꯛ ꯑꯣꯏꯔꯁꯨ ꯑꯩ ꯇꯧꯔꯒꯦ ꯈꯜꯂꯤ. ꯍꯣꯏ, ꯑꯩ ꯍꯥꯏꯔꯛꯀꯦ. ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯍꯥꯟꯋꯥꯏ 11-12ꯇ ꯇꯨꯏꯁꯟ ꯄꯨꯂꯛꯄ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕꯅꯤꯗ. ꯃꯥꯗꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯪꯉꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯨꯏꯔꯦꯀꯣ ꯊꯦꯡꯅꯈꯤꯗꯕ. ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯃꯥ ꯃꯄꯥ ꯄꯩꯁా ꯄꯥꯏꯕꯅꯤꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ. ꯗꯣꯛꯇꯔ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ. ꯃꯥꯅ ꯁꯤꯜꯂꯒ ꯇꯧꯔꯤꯅꯤ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ. ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯃꯈꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ,
ꯄꯥꯎ ꯇꯥꯕꯁꯤ ꯑꯣꯏꯔꯦ ꯂꯩꯁꯦꯝ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯀꯜꯂꯛꯆꯕ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯁꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯤꯅꯣꯛꯅꯤ ꯃꯆꯤꯟꯗꯣ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯏ ꯃꯃꯤꯠꯇꯣ ꯌꯦꯡꯈꯤꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯄꯛꯆꯔꯝꯒꯅꯤ ꯄꯨꯟꯁꯤꯕꯅ ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯖꯕꯅꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯥ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯇꯧꯕꯗꯁꯨ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯐꯕꯅꯤꯅ ꯄꯦꯁꯦꯟ ꯂꯣꯏꯅꯕ ꯍꯩ ꯃꯥꯇꯕꯨ ꯁꯣꯟꯅꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯁꯦꯝꯕꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯩ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯤ ꯐꯔꯦ ꯏꯇꯥꯎ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯣ ꯑꯩ ꯆꯠꯂꯒꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯅꯥꯎꯕꯤꯗꯣ ꯃꯊꯟꯇ ꯂꯩꯔꯝꯒꯅꯤ ꯑꯩꯁꯦ ꯉꯥꯎꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯉꯥꯡ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯀꯥꯎꯊꯣꯛꯎꯔꯦ ꯅꯪꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎꯀꯣ ꯍꯣꯏ ꯑꯩ ꯍꯪꯅꯔꯛꯑꯒꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯅꯣꯡꯃ ꯆꯥꯔꯁꯦ ꯑꯅꯤꯗ ꯊꯣꯡꯃꯤꯟꯅꯔꯛꯂꯦ ꯂꯩꯁꯦꯝꯕꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯔꯟꯕꯤꯔꯗꯣ ꯇꯥꯍꯥꯇꯥ ꯅꯪꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯌꯥꯗ꯭ꯔꯤ ꯁꯦꯝꯕ ꯂꯣꯏꯔꯁꯨ ꯂꯧꯅꯕ ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯏꯇꯥꯎ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯗꯤ ꯄꯥꯎ ꯀꯃꯥꯏ ꯐꯥꯎꯅꯗꯣꯏꯅꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯂꯥꯛꯀꯦ ꯅꯪꯒꯤꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯣ ꯑꯣ ꯍꯣꯏꯅꯦ ꯆꯠꯂꯦ ꯏꯇꯥꯎ ꯑꯩ ꯑꯟꯖꯨꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯣꯏꯗ ꯆꯞ ꯃꯥꯟꯅꯩ ꯂꯩꯁꯦꯝꯕꯗꯣ ꯆꯠꯈ꯭ꯔꯦ ꯔꯟꯕꯤꯔꯗꯣ ꯂꯩꯁꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯏꯇꯥꯎꯁꯦ ꯋꯥꯗꯤ ꯋꯥꯔꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯂꯩꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯑꯁꯣꯝꯗ ꯁꯅꯥꯜꯒ ꯊꯕꯥꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡꯗꯤ ꯀꯔꯤ ꯂꯩ ꯌꯦꯟꯗꯦꯝꯒ ꯄꯥꯟꯒ ꯂꯩꯔꯝꯒꯅꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯍꯣꯏ ꯍꯦꯟꯖꯥꯡꯗꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯅꯕꯨꯡꯗꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ ꯐꯣꯟꯅ ꯌꯥꯗꯕꯅꯦ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯁꯅꯥꯜꯅ ꯊꯦꯝꯖꯤꯜꯂꯛꯏ ꯃꯃꯥ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯅꯨꯄꯥꯅꯤ ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯁꯤꯅꯅꯦ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯅꯕꯁꯤꯗ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯂꯩꯁꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯏꯃꯥ ꯇꯥꯆꯧ ꯂꯥꯛꯑꯦ ꯂꯩꯁꯦꯝꯕꯗꯣ ꯃꯊꯥ ꯁꯥꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕ ꯎꯠꯊꯣꯛꯇꯦ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯅꯪꯕꯨ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤꯗ ꯔꯟꯕꯤꯔ ꯍꯣꯏꯗꯁꯨ ꯆꯠꯂꯨꯕ ꯑꯗꯨꯗꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯐꯣꯟꯗꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯁꯦꯝꯗ꯭ꯔꯤ ꯏꯃꯥ ꯄꯩꯁꯥ ꯂꯩꯔꯒ ꯁꯦꯝꯃꯒꯦ ꯊꯕꯥ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯈꯣꯡ ꯈꯨꯠ ꯍꯥꯟꯅ ꯍꯥꯝꯃꯨꯔꯁꯤ ꯂꯥꯛꯎꯅꯦ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯁꯅꯥꯜꯗꯣ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯗꯣ ꯂꯩꯁꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯒꯤ ꯐꯣꯟꯗꯣ ꯁꯦꯝꯕꯗ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯏꯃꯥ ꯐꯣꯟ ꯄꯥꯏꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯐꯣꯟꯁꯨ ꯂꯩꯔꯤꯁꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗ ꯃꯥꯒꯤꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯣꯟꯅ ꯄꯩꯁꯥ ꯂꯩꯔꯒ ꯁꯦꯝꯃꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯤ ꯅꯥꯎꯕꯤ ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤ ꯍꯦꯟꯖꯥꯡꯗꯣ ꯑꯩ ꯊꯣꯡꯂꯒꯦ ꯏꯃꯥ ꯈꯣꯡꯒ ꯊꯥꯝꯗꯣꯛꯎꯔꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯕꯒ ꯂꯩꯁꯦꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯗꯣ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯥꯎꯕꯤ ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯥꯏꯊꯣꯡꯁꯦ ꯏꯃꯛꯁꯤꯜꯂꯤ ꯊꯕꯛꯀꯤ ꯆꯠꯈꯤꯕꯅꯤ ꯌꯥꯅꯗ꯭ꯔꯕ ꯈꯪꯗꯦ ꯏꯃꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯕꯁꯨ ꯉꯝꯗꯦ ꯈꯥꯎꯗ ꯍꯦꯟꯖꯥꯡ ꯌꯥꯎꯕꯅꯤ ꯂꯧꯊꯣꯛꯑꯣ ꯅꯥꯎꯕꯤ ꯅꯕꯨꯡꯅ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯨ ꯍꯣꯏ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯟꯗꯣꯅ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞ ꯍꯧꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯕꯕꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯉꯁꯤ ꯀꯧꯈ꯭ꯔꯕꯅꯤ ꯍꯥꯟꯅꯒꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯅꯥꯔꯒ ꯂꯩꯔꯦ ꯕꯕꯥ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯑꯌꯨꯛꯀꯤ ꯃꯤ ꯑꯃꯗꯤ ꯊꯝꯂꯁꯤ ꯑꯩ ꯅꯣꯡꯃꯇ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯑꯍꯦꯟꯕꯗꯣ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯄꯅꯤ ꯅꯟꯗꯣꯁꯨ ꯅꯣꯡꯃꯩꯅꯃꯛ ꯈꯨꯝꯅꯩ ꯌꯥꯍꯧ ꯉꯟꯕꯗꯨꯅ ꯅꯁꯥꯗꯣ ꯐꯗꯣꯔꯤꯕꯅꯤꯅꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯥ ꯐꯗꯣꯏꯅꯣꯗꯣ ꯕꯕꯥ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯏ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯩꯒꯤ ꯄꯦꯁꯦꯟ ꯀꯌꯥꯝ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯅꯣ ꯑꯣꯀꯦ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯏꯃꯔꯖꯦꯟꯁꯤꯗ ꯄꯨꯁꯤꯜꯂꯝꯃꯨ ꯋꯥꯔꯤꯗꯨ ꯁꯥꯟꯅ ꯄꯨꯟꯁꯤꯕꯗ ꯍꯧꯒꯠꯈꯤ
ꯍꯦꯟꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ ꯑꯍꯦꯟꯕꯗꯣ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯄꯦꯜꯂꯦ ꯑꯣꯏꯕ ꯕꯕꯥ ꯅꯆꯥꯅꯨꯄꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯌꯥꯝ ꯊꯨꯅ ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯦ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯖꯗꯕ ꯅꯣꯡꯃꯇ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯛꯂꯕ ꯊꯧꯗꯣꯛꯅꯤ ꯅꯣꯡꯃꯇ ꯏꯆꯥꯁꯦ ꯐꯝꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯏꯆꯥ ꯍꯥꯛꯇꯛꯇꯗꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯏꯁꯨꯒꯤ ꯃꯇꯝꯗꯗꯤꯅꯦ ꯗꯣꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯃꯇꯗꯤ ꯑꯣꯏꯍꯟꯈ꯭ꯔꯔꯣꯏ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯅꯣꯛꯂꯛꯏ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯁꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯣ ꯗꯣꯛꯇꯔ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ ꯈꯪꯗꯦ ꯃꯥꯒꯤ ꯆꯥꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯒꯠꯂꯒꯦꯀꯣ ꯅꯟꯗꯣꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯂꯦꯝꯕꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯝꯗꯕ ꯌꯥꯔꯣꯏ ꯅꯆꯥꯅꯨꯄꯥꯁꯦ ꯆꯍꯤ 60 ꯍꯦꯜꯂꯕꯅꯤ ꯏꯃꯥ ꯗꯥꯆꯧꯒꯤꯁꯦ ꯈꯔ ꯊꯨꯖꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯄꯨꯁꯤꯜꯂꯛꯅꯕ ꯆꯠꯊꯣꯗ ꯅꯪꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯆꯍꯤ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯗꯧ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯤꯕ ꯏꯃꯥ ꯍꯩꯃ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ ꯃꯁꯤꯕꯣ ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯔꯥꯁꯤꯗꯣ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯅꯝꯕꯦꯝꯃ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯍꯤꯡ ꯂꯥꯃꯛꯀꯗꯕ ꯃꯥꯜꯂꯤ ꯈꯔ ꯆꯥꯔꯒꯦ ꯍꯣꯏ ꯑꯩ ꯊꯤꯔꯝꯂꯒꯦ ꯔꯥꯁꯤ ꯃꯈꯥꯗ ꯆꯥꯛ ꯇꯥꯕ ꯈꯣꯠꯄ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯑꯃ ꯅꯦꯠꯂꯨꯗꯅ ꯑꯩ ꯏꯔꯨꯖꯊꯣꯛꯏꯕꯅꯤ ꯍꯣꯏ ꯏꯅꯝꯕꯦꯝꯃ ꯔꯥꯁꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯆꯥꯛꯇꯣ ꯊꯤꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯏꯃꯨꯡꯁꯤꯗ ꯂꯥꯛꯀꯗꯕ ꯃꯧꯗꯣ ꯃꯔꯥꯏꯕꯛ ꯈꯔꯗꯤ ꯊꯤꯔꯅꯤ ꯏꯅꯝꯕꯦꯝꯃꯒꯤ ꯁꯔꯩꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯅ ꯏꯟꯕ ꯉꯝꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯂꯤꯡꯖꯦꯜꯗꯣ ꯂꯥꯏꯖꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯥꯏꯖꯥꯁꯨ ꯄꯥꯈꯠꯂꯤ ꯍꯜꯂꯣ ꯂꯥꯏꯖꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯊꯥꯡꯃꯩꯕꯟ ꯅꯤꯅꯦ ꯍꯣꯏꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯏꯖꯥꯁꯦ ꯌꯨꯝꯗꯒꯤ ꯀꯌꯥ ꯆꯠꯊꯣꯛꯇꯦ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯟꯗꯤ ꯇꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯃꯣꯏꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯂꯧꯕꯅꯤ ꯂꯥꯏꯖꯥꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯤꯡꯖꯦꯜꯗꯣ ꯅꯃꯪ ꯍꯪꯖꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯇꯜꯂꯤꯔꯣ ꯇꯟꯗꯦꯗ ꯈꯪꯉꯤꯕꯦꯝꯃ ꯅꯪ ꯃꯄꯥꯟ ꯊꯣꯛꯃꯟꯗꯗꯅ ꯌꯥꯔꯣꯏ ꯌꯨꯝꯁꯪꯕꯤ ꯑꯣꯜꯂꯕꯅꯤ ꯅꯪ ꯆꯥꯛ ꯆꯥꯔꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯆꯠꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯇꯣꯏꯔꯣ ꯕꯖꯥꯔꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯤꯍꯦ ꯀꯤꯕꯤꯔꯨꯅꯤ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯊꯝꯂꯒꯦꯀꯣ ꯍꯣꯏ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯂꯥꯏꯖꯥꯗ ꯏꯇꯟ ꯇꯟꯅ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯃꯤꯡꯁꯦꯜꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯀꯣꯛꯁꯤ ꯂꯨꯖꯒꯦꯅ ꯊꯥꯎꯁꯨ ꯇꯩꯁꯜꯂꯨꯔꯦ ꯇꯜꯂꯦ ꯑꯋꯣꯏꯕ ꯅꯥꯎꯕꯤ ꯂꯩꯁꯦꯝꯕꯅ ꯀꯧꯔꯛꯄꯅꯤ ꯂꯥꯏꯖꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯆꯥ ꯂꯣꯜꯂꯣ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯐꯥꯔꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯌꯦꯟꯕꯣꯟꯁꯦ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯅꯤ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯥꯗꯣ ꯂꯩꯁꯦꯝꯕꯗꯣ ꯆꯪꯈ꯭ꯔꯤꯕ ꯂꯥꯏꯖꯥꯗ ꯌꯦꯡꯂꯒ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯤꯡꯖꯦꯜꯁꯨ ꯂꯥꯛꯂꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯁꯨꯃꯥꯡꯗꯅ ꯂꯩꯁꯦꯝꯕꯒ ꯁꯅꯥꯍꯜꯒ ꯌꯦꯟꯕꯣꯟ ꯁꯦꯝꯃꯤ ꯂꯩꯁꯦꯝꯕꯗꯣ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯉꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯕꯦꯝꯃ ꯂꯥꯏꯖꯥꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯦ ꯇꯥꯆꯧ ꯀꯗꯥꯏꯗ ꯊꯥꯡꯃꯩꯕꯟꯗ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗ ꯂꯩꯁꯦꯝꯕꯗꯣ ꯃꯈꯥ ꯇꯥꯗꯦ ꯃꯃꯤꯠꯇꯨꯗꯤ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩ ꯐꯣꯟ ꯌꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯕꯦꯝ ꯂꯩꯁꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯤꯡꯖꯦꯜꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯜꯂꯤ ꯕꯕꯥ ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥꯍꯜꯁꯨ ꯅꯣꯛꯃꯤ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯕꯥ ꯂꯥꯏꯖꯥꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯖꯥꯠꯂꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯂꯤꯡꯖꯦꯜ ꯆꯠꯂꯁꯤꯔꯥ ꯂꯥꯏꯖꯥꯗꯣ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯂꯤꯡꯖꯦꯜꯗꯣ ꯂꯥꯏꯖꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯂꯩꯁꯦꯝꯕꯗꯣ ꯐꯠ ꯑꯣꯛꯂꯒ ꯅꯥꯎꯕꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ
Loire, ai chaning tacho. Oh, adu oirga horen lingjel dane achapu kongalo. Magi thabak chutmina banina. Sanahal do noi, Liza no fit tawi. Lingjel do machindo paithui. Tacho na hai dine pizza. Si, tongkolo Liza, chasi. Nai tacho se khanaba horok tori. Liza so gari do tamna kakhali. Lingjel so gari start taw hawi. Gari do phazamaza yeng thoku lingjel. Bazar manung miyam chinbani. Lingjel do leisim bada haipet mamai do leitok tuni yengli. Thaurui kana thaudin. Oh, ngasi ni chei chani se. Lingjel do gari thokri. Gari maningda mong hadana tumina tungliba machanupi bu yenglaga leisim bada wakal du sukhali. Icham chamida aigi chanse. Chamandana upagam da koidraba khangde. Nungsi nungul mamisu nomudude. Asibu nupa phangdadana ko. Hoida mayum pandrasu punchi chuba lairiba mabungai ga leminar loi. Migi mayum daga leheningde pamuse. Ibungo si yung tapay rukse lushilasi. Mapana wairak patuda leisim bado gyan kang daday. Hoy baba lushilasi. Mapagi manakta jangsan tabak tori bado yaksili. Yen buon mata asiga yen kaya loi ki khali bano. Baba achan mamakay loi duni. Yen audi kay dong may lega daba. Usadi le bro. Aingonda chatrisan ni pani le rumani. Aduga le. Kutta pesa mata pai da busu nungaite. Khara hana lai. Tolo piba matam da mo khara le risi. Hoy baba adu se. Tanjadu da thaba do imung dagi thori. Ibungo chak se hana chatu osi. Matam se thengkre. Baba chak sa thorsi. Ai lushilagi. Baba hoy thengkrani. Hoy hoy. Asomda nupi ani duso gari thongna wari tawri. Laize bima nungsa kusa sida kuchu do kemte tawridro. Kasi tawrida. Nangi skin se idea am kalakche kamai tawbuno khangde. Asuk yam phajaba sibo. Nguraga ilang langni. Karan ngang dusune gari do phajan thawu. Kasi tawrimi nangna ki gan musinaba. Ado dalam jingbado nangbu yam khanjaba mali. As ai taning de magi wari do. Ay yung palaro. Oy de buwa dongangan yung panda bayar bima. Masakna ipapazaraga. Karen yam ngangin nung sana sabaga ay sauragan ko. Hay so hay bin dalam jeng bato pataba misu nati. Handak tabo kan kriso hay bin. Mangoda layadi nang ngay doon niya. Ay yung paning de hay ba kaya wali giling jen. Yaw matangi layagani. Oh, lupagi wari se ay kaya interest like diba. Laira kini bima. Sida izin doni. Haima. Lingjel, somda. Haiba ka tawbuka car ma thangdorak podu uhodre lingjel do. Gari do golai haizin boy bagi break phaba sunangode. Khongmalom doina thawdakre. Car do su phajik thawduna khami. Ayen baga punsiba ko do yam thuna kumthare. Tusiliba nupi ani do gi manakta chinsilai. Liza de gyan takidre, masado pakat mandana, masado lekthakre. Lingjel na khongban manungda gari ne kaine nansinduna leiri. Manak nakpada leiramba mi khara su chinsilai. Punsibasu Liza ge manak nak na phamthai. Sidi gyan tadraba mali, hospital da purgi, ama sina mayam pubiro. Nupa mana khumlai. Hoy doctor. Wahi do hairaga Liza bu phaibam nana pamkhali. Masado pakana chinchap tawduna chali.